Nopo ahan magtada kurunzari. Hakshel plus na ngasidi miyam gitamakta common surgical causes of pain in abdomen in adult and its management. Haibadi operation ki matau tagadaba matamda pukta liba navasing lera kanda karma matamda operation or surgery darkar lerakani haibadugi matangda ni kanagadawribasi aduga maruina operation darkar tarakpa matamda layung asi kari kari oigadabanu haibasingduni hiramasigi matangda sandokna takpinaba ikoigi studio da ngasidi SHIJA Academy of Health Sciences ki Assistant Professor General Surgery Dr. Thokchom Amataleima lengshin bituna lebire Dr. Amataleima bu SKTV gi Hakshel plus ki maike degi taramok jari Dr. ngasigi ikoigi topic se maruina di mina di kari no kanagadori se haina di khalamgadaba adumadi oiba adubu yamna di mingonda khanbada mayamna khangba matamda yamna di darkar oiba adumbadi oirakpa oiba aduna maruina ahambada lakningi webse hujikse puknare natraga lengba thinba tawre haira kansidaida kari oiramgadoi no haibase khangba ngamdaba doctor satradi yadaba adumba oi aduna ahambada lakningi webse surgery gi natraga operation gi yamna mathau tabase karamba common oiba adugumba karamba puknaba gi si oidoi no aduga magi symptoms na kamai la is data hana thang ahambada khoina Manipur da thengna jaba hai tare Manipur da thengna jaba se am common loina lakpa se khoina appendix na ba ma thengna re ko appendix se kai de lei haibada khoigi intestine large intestine gi hek yet lom da lei hai tare puki makharom da si yam khoina common loina thengnai ko na ba lakpa da pukna yen lakpa se da ani subada khoina thengnari se gallbladder da nung leiba ko gallbladder da nung leisan basina infection thohan ba natraga nung sina chawrakpagi khoi gallbladder da phulan ba haitar adugi su pukna ba se am common loina la ko adagi ahum subada la isina khoi ising mari da nung leiba se ising mari da nung leiraga thin ba leng ba tawraga sizu lakal ko adagi mari subada na khoi ke haini khoi chekhau ulcer gumba leiba natraga khoigi intestines da horak pa haitar khoigi ina khoina painkiller gumba chasalak pada ko sum tekhau je patharak pa haitar adu da khudak ta horak pa sizu khudak ta nara aga khoigi casualty da emergency da dum lak pa yawi ko common na dum la Manipur da su ko adagi amana samlapna ahan lom da haire ahan chahi kitang yamba da haire gana khoigi intestine da phun base sizu lakan ba yawi phun base ayambana cancer oiram ba yawi ko khogi colon cancer adagi ko small intestine da zu cancer tholak ba yawi ko sigum bana oigal adagi atopana amu common oirise gynae rom da mu gynae rom da na khogi pregnancy se khogi fallopian tube haitar khogi angang khawa samnaba tube amalai aduda pregnancy conceive oisalaga mana sum chakhalakpada pokhairapagi poknaba ma sigumbas na ayamba common oina laena haise yanwaje makhal mayam amni thamira duga hambagi akoina makhal mayam sigi mathang magi problem amdi di cause factor amdi leram do ina duga symptoms se karamaina lai have se leram do hambada khwaigi appendix haibase mi mayam na de dum khangbira bana to masegi hambagi appendix se karamaina nara I aduga mase magi cause factor se kari na duga symptoms se presentation hai tare doctor da sanga pomatam masi kamaina lai doctor appendix ki lak pase ko akoina samlapna pukse mari thokna khaido asen khalase ba ko kogi mathak makha adagi oirom khaido ase ba to appendix ki position se area of location hai tare ne pukki yetlom gi makha oirap se sida naraga lakani ba patient sing sina ko nongmada lakpa yai nongnini pharaga nongnini naramaga lakpa yai natraga kuina chahi ama pit na ba so dum yaura e ko adu khoina chronic appendicitis acute appendicitis amna khaidu e ko sigi nabaga loina na moina laktoi je lahau yauraga lakpa yawi ko adagi amana khoi oning khoning ba orak pagumba sigumba so dum yaura e moina laktoi se aduda khoina ahambada sije appendix ne na kamaina chingna ge se magi position da haitar area of location se da haitar oirom gi makha thang bas da na ba hora de khoina kita khoina examine tawrani clinical examine tawrani clinical examine gi magi proper test lai ko adugi test to khoina perform tawrakan ACD appendix chingnai na khoina tang chingna ba almost khoina history da haitar khoina
patient ki presentation adagi magi layong duna koi almost 50% di diagnosis taw ngam me ha ta vomiting gumba nausea adagi koi gi fever lak pa ko adagi koi severe headache gumba sidi yaw severe headache sidi kaya di yaw gonde do mana fever je to ina lakan tar aduna zo mu headache ki symptom pirak pagi chance lay adudi ko adagi koina si clinical examine se tawrakanda ko 50% ukte khoi je confirm tare an khalase adagi adugi matung du da proper confirmation proper diagnosis tawna ba ko koina test khara run tawrakani ba ko test khara run taw base koina aham bada ultrasound puki ultrasound amadi lokthokninge ultrasound lokthokninge sina ultrasound gi kana basina kaino haibada mase easily available ko cost effective se oi yam kana tangba oide adagi adum khudak ta fastest kai haini koina diagnosis ki da hoi khudak ta dum phangba pot ne hai tare adugi koina ultrasound tok thoga ultrasound da khangba ngamme appendix se pombra natraga khoigi appendix ki marak tu da khoigi amang ba kanjal laga leiraga phunjal laga aduna na ba su yawe ba ko aduna oi braze dum ultrasound da khangdok pa ngammani adugi mathak ta koina blood test kharaga tawgani ko blood test su koina infection yaura ba nong su yengani si me amje punjal laga koina diagnosis se confirm ta ni ba ko adagi appendix ta seng na patient appendix na re ana khala kan da koina makha proper treatment makha mu continue tawrakani adu ngasai doctor na panbi gi appendicitis se si leire na re haibase koigi khudak ta natraga su chahi ama gumba pipit na ba gi dum ba lei na high chances ada magi na ba se akoigi hojiki sumaina lower part sida right side sida sen chak chak thillaga dum lei gi problem oidoi ra natraga akoigi severe oira kanda ngasai gi fever yaurak pa doctor na panbi gi ba se sigum ba se dum pipit tawraga leitoi ma se kamaina chronic appendicitis sabina pit nara laiba sineba ko chronic sida pik chak thilaga dum isa da phawgani ko maram rak lai haw horak ba amu phagi ba sumaina dum tawe chronic sina chronic aduga chronic sida acute on chronic anam su laiba ko chronic sida khanghaуда na kanna na salak su yawe ba acute oina adu kan da so dum khoina acute appendicitis acute on chronic ana haine adu acute appendicitis sina samlap na ina haiba do haidi 1 day or be 2 day or be 3 days or be presentation di acute kisna khara helani ko khoigi ngasai gi fever yauba adagi kanna na ba ko pura hekta pai ba thengam da bataw ni acute severe pain oidoi ni acute adu ma se okay aziki severe pain se la aga hospital da pokhaire pure aduga sometimes koi na taza bada appendix se pokhai ba kaina ga hek ta ba sigum ba su lei masigi cases su lei bra aduga masi karam ganda no mana pokhai ba ko pai kaina lai daga aduga complications se kari oidoi complications pokhai appendix pokhai ba se common oi hai tare adu age group da common oi haibase akogi younger age group haidi angang sing da khara common oi aduga samna extreme ages hai tare ko yam angang oi ba yam ahan oi ba moi marak ta di yamna common oi tare oi hai tare pokhai base aduga sigi pokhai basi after ke haini 3 days koine appendix na bajnu mi humni ga yoksala ba ko dudi pokhai ba gi chance henjal le eb samlap na har ba da pokhai ba se kai gi maram gi pokhai ri no hai ba da nga sai gi aina hai ba appendix se samlap na tube makhal ma ne ba ko tube se da koina khoi gi amang ba kan bam na phunjal le di obstruct daw da di sum obstruct daw ga manung gi pressure hengalak pa da ko pressure du na plus khoi gi infection khoi bacteria am na tawraga sum magi appendix ki wall the blood supply ma pai khot gi perforate to pokhai re eba adu na maram oidoi ni haidi 3 days bu hengala di there is chances haidi pokhai ba gi chances adum laire pokhai ra matunga khoi nai on collection 5 days to ko 5th day da haidar nai collection koi na appendicular abscess na hai ba ko adu ong phomok pai chance tum lai haidar magi treatment di kamaina lai magi treatment se ko koi na ngasai case of ki hairi ba 3 days later ka pokhai ba gi chances lai se pokhai ba gi treatment se adum same or ne khoi na appendix to lok thok ta ba yar ko adu sidi compulsory lok thok ta ba operation taw da ba yar adu da khoi na hojiki operation da khoi na hojikan gi haidar ko currently khoi na focus taw zari se minimal access surgery focus taw je haibadi keyhole surgery ko akhoi na keyhole surgery focus taw ri se kai gi no da magi kana ba khara lai haidar magi advantages over the hojikan len ba so dum taw di taw nei ko open taw raga khoi appendix lok thok pa budi lai nei adu bo khoi na keyhole tawning bagi maram hai tare ko currently standard treatment se kai gi no da magi advantages se samna harbada amana steady recovery hai tar ham thuna recovery rate wang ba ko adagi minimal scar
ko scar so mo akhoi gi cosmetically adum phajare ko adagi back to normal activities am thui recovery rate am thui high tare adum suppose ngasi appendix ki whole surgery tawren khalone next day patient adum morning the discharge chat pa yare ba aduga my daily activity after second day adum chat pa yare high tare aduna even perforation gi hajik treatment hang bikim ni ko adu so dum ki whole surgery da dum hojikan di tawnare adudi doctor aziki hariba 3 days later ga di sigumba complications e thokta na bagi damakta what is the best way hai tare doctor da present tawgadaba timing se chingnar e having a side doctor na di chingnaba matam sida magi confirmation se diagnosis tawse ultrasound kari kra to ne having ma legre adubu pit pit lawe gi magi chahi ma nasala paduna makhalama oigra ga adu natabada 1 or 2 days na ra papa sa masiki best way se karam kanda doctor da present tawgadaba no habisa karam kanda ado aina ngasigi topic sigi oina advantage longning body ko awareness pinning body ngasagi ko aina location haijagi bado ko pukki yet lom gi makha hek na biradi doctor da dum chat piro kai gi no da smaina naram bas appendix sekta oiramba lai chances wang regardless of age hai tare angang doirak pe ahan doirak pe ai ko da yamna angang big chahi manga adugum so dum appendix na ba yaung nei ba ko aduna hek naragadi doctor da haidi surgery doctor hai tare adu da dum chat piro hai tare du moina dum makha da ba ultrasound lok thokra adum makha da management adum tawrani hai tare operations na ba dum chat piro operations ma di adum compulsory ho operation je koina suppose appendix nare khale ko the standard treatment is always removal of appendix dum lok thok da di yar kai you know the kun suppose koina appendix se nare khalaga hida lang thak na phare nong ni humni da phare en khala se ba ko ado ko na muk chances recurrent lak pagi ang lai ba ko nong na ba horak pagi lai ba ko aduna yari gai di naram matam du dum lok thokim na phai na hai adu ding asai gi adure da ama ka et tawning se kai guma on time koina appendix se mai gi treatment se ta ho bujara bagati kamaina legani mase koina on time treatment ta ho dragadi ngasai gi aina haijaki ba do ko pokhairak pa yai adagi pus collection akoi gi nai form to salaga ha appendicular abscess adum form pa aduga amana sumaina appendicular lump na masulay haidi appendix na pom thoga nai ke ka kem form top da bida magi covering mayam am pom chalaga ko swelling gi type tong laiba masu yaw si myam sina appendix ki complication oirani on time the treatment da hodra di hai tar ado post operation appendix is lok thokra kanda patient nama da normally karim ta magi side effect lai roi da bra side effect kem ta lai roi kai gino the appendix se koina human da di ko vestigial organ nen khangnai haidi magi function yaw de function laite na khalle ko vestigial organ adugi lok doctor su ya lok thon ke su kai de atopa mana doctor sis ne ko gi as doctor na habigri se okay ama question amaga ama khatanga myam na common oina khaninga da base appendix ki problems ya hojiki hoi vestigial organ ama yam na budi mathau ta ba dum nati hairaga su part amadi oiraga organ amadi oiraga leiribani dubo problem create tawdoraga di lok thoki ba adum bagi pot ama leire adubu best way hai tare appendix ki magi problems se ohanda nabasi kari kari koi gi diet ki matang da bo masi kari kari lakani diet ki matang je koina ne appendicitis na base koina summer ayam bathengnai samna habda May to September se am common oi ko adu si kai gi no da sabi matungi na khoi gi unhygienic food gumba laiba phajana proper wash taw da ba ko bacteria organism sum henga laida na ko adu infection gi chance wange ba ko adu koina avoid taw dai si samna habda wash phajana wash taw biraga chabi ba ko adagi khoi gi high fiber diet chabi ba hai tare fiber yam ne yawa pot chu chabi ba ko si mangai ai nai jani yam kanna magi prevention hai ba du lai di lai te ado khoina spicy food ka hai ni morok sa ba ka hena chabi da ba thum morok yam kanna chabi da ba hoi to an extent khara ma khai di health to ya ba dum ba aduga topa doctor ngasai doctor na su panbi ki ba mai gi abdominal pains re the cc le ka di surgery darkar we have say the second point da gallbladder stone ki matang ma thang re ba se gallbladder stone ki mai ki symptoms in gallbladder stone le ramani hai be ke do symptoms ai tare to mai ki cause factors se kar mai ui du no gallbladder stone je amuk common oi hai tare Manipur da ko koi appendix na ba sumaina gallbladder so kari operation no hairo ga di gall stone lok thok pa gi ni hek hai ba hoi mane dum common oina hajikan kai hai ni dum OPD no ma da hospital tara ma khoina yeng tar di gallbladder stone gi case lak pa se kunthra ni fudi suramani pura hospital 10 hospitals yeng apa da Manipur da ko asuki matik yame na hai tare aduga magi common causes
some of the common causes hai tare ko adu edi ayambana gallbladder gi nung leibase nupi da ne hengalle ko aduga amana mi noiba da hengalle adagi chahi 45 above hela kanda zo hen magi chance se gallbladder stone leira pai chance hel hai tare adagi khoi cholesterol wangba diabetes leiba mi ko adagi kya ni kudak ta khoi na weight loss khoi gi yang kang hanabane sudden weight loss ka to honba da ko this can be one of the reason for gallbladder stone formation ko si ma'am sina magi etiology haidi nung lehen bagi chance am helen hai tar aduga gallbladder gi nung lei bagi na bse kamaina mu patient na khoi gi OPD da hai tar la ke hai bse masai aina haijabado pukse koina mari thokna khaidok tardi mathak rom yet ki mathak rom se sida nar kan da la e khoigi saru mapagi hek makha hai tare ko aduda moina ya thin beleng ba tawi haraga lak pyawi na traga chikhau sogot pagi mong da su lak pyawi symptoms e ko aduda du lak pakan da khoina adum patient do lak pakan da khoina like ultrasound lok thoni ultrasound lok thopadi compulsory ne kai no da ultrasound da dum khoi gallbladder stones 90% dum u phangani almost 100% u phange ko ultrasound da adu lok thoga adu matung ina lairamme nong height khoi gallbladder stones laire na khaladi gallbladder da nung laibasidi always lok thoka da haidi gallbladder ga nung du pula oina lok thok ani makuna lok thoke adu doctor ngasai doctor na panbi ki da nupi da ne hena nai hari besa magi ko ken reason se kari reason se kem ta leite maje haidi nupi nupa reason hai se adum akoi gi age ka hai ni gender wise akoi gi laina da nupi da na khare hena nagal le ha ke adugum balaiye bu ko adugi ne hai tar adu ma se hojiki symptoms me ma doctor na di habi gre to masida leibasida akogi symptoms se lengba thinba degi ulcer gumba gi adumba gastritis problem gumba da thokpa tumba su lei hai ado jaundice gumba di lakpa gi sigumba chances su leibra chances se leini kai gi no da karigumba gallbladder gi nung sina ko pick ena khala se bu ko aduga gallbladder gi nung se pick adi gallbladder se ko gi pipe sumaina ju cheli bu ko ko gi intestine ga samne hai tare sigi pipe sida nung je chendha gren khalo ne chendha graga sigi pipe sida phunjaladi ko sizna ko gi patient ji da jaundice la han bagi problem ama la haleba sina u hena wo sathi re phun bagi ne akhoi phuladi akhoi gallbladder gi manungi bile na mahi ama chen bado adu da khoi intestine da changma ngamde ba ko adu na changma ngamdab du na khoi blood circulation da ina chat ki hai tar adu chat ki badu na khoi bilirubin wang badu na jaundice tho hale hai tar complications kum basi kari kari oi den gallbladder gi nung leraga ko ngasai ama sina first complication ore ko khoi chenthara ga jaundice to han ba madi laire ama na gallbladder gi nung se yam chawren khala se bu ko adu gallbladder gi khoi gi ngak mapa neck of the gallbladder na lay bu ko adu dang phun gi tar di akhoi gi manung da mu khoi gi nai charak pa yai bu gallbladder se ko nai charak pa du na khoi na kai hain khangnai have the empyema gallbladder na khangnai ko nai charaga khoi gi gallbladder pom thoga du nang lai hau torak pa puk se kan na ba henjalak pa ko andai na torakani magi presentation se aduga ko na mu pukhaira pa gi chance dum lai na hai tar gallbladder perforation appendix lawthokpa matam da di appendix se whole magi section se lawthokrani hai magi organ se oina aduga gallbladder gi se di akoina sum taba du sumasi lalam lana taba oiramba su yai doctor dong se har se gallbladder ga gallstones ga animal se punna lawthokata ba ne hai bagi dum mama hai bi to sometimes akoina sum ta jaba da masi lalamba su yai gallbladder nung lawthoga gallbladder di lehoba kaina masi thokpa leibra natraga gallbladder se in case leiraga di lehora gallbladder lawthokta bi lehora ga di magi complications de kari udi doctor akoina nung khatang lawthokpa gi rais nung khatang lawthokpa yabra natraga gallbladder thamamaga nung khatang lawthokpa yabra kai animal se lawthokpa thaina di tawrame thaina di andai na tawrame hai tare khoi nung khatang gallbladder se macha ma hutlaga ko nung pura nung khatang lawtho thamamba natte sidi ki hol ore thaina tawrame hai tare hojik di chatna dre kai gi no da summa khoina study tawrapa kan ko gallbladder thamhoba se nung lairamba pot gallbladder se kona cancer gi chance yam lai e hai tar okay mamangai da di gallbladder se thamama ko only nung tang lakthe ada hojik aduna thaina gi tawrame but sum cancer gi
presentation sum patient je la eba ko aduna hojikti gallbladder tang nung tang lokthok gallbladder thamam ba se tawna dre hai tar pulak oina lokthoi kai gino da cancer gi risk lay hai tar kai gino da ngasai gi nung du na ko khoi gallbladder gi manung gi wall se sum takna ra leibdo aduna cancer gi cell form to ba hore eba ko injury du na adugi prevention gi hai tare aduna khoina hojikti pura gallbladder ga nunga dum pulap lokthokna re punna dum lokthokna adu sometimes gallstone se leiraga so koi gi pain se yam severe pain leba su yawi haibire aduga severe pain leita dum mild oina dum leba su thengna je adum masigi thengna dab so dum yawi hoi adu masigi symptoms se dum khangba yaba adumba oiba symptoms se matam sida leiba matam sida koi gi sometimes me se sahi ama ani gumba dum gallstone se dum leiraga chingdi chingna zaraga so ko sumaini leiba si matam sida di kari oira pe ai doctor ma ki kona gallstone ni na diagnose tar kanda lauthopati lauthokidoi ni atubu mawon da kari oira kashu kaide chahi ama ni ngai ba kashu kaide ado mana symptom henzala po erde khoina lauthokadam ne kai gino da ngasai gi gallbladder complication haibdo phulak pa kholak pa adagi gallbladder nung chenthagi ba ko adugumba sum yaur adi khoina thuna lauthokadam ne haitare ado chahi bi ama ni ngai raga kem na da bi dum le ama ni ngai ba dum kashu budi kaide but ultimately laudi lauthokadam sisu ultrasound na dum diagnose tawrani sisu aduga atopa amana intestinal perforation ena ngasai doctor ne yam common way na haibi bisa masina kamai na tawna do intestinal perforation gi most common causes akoina mi je yamba emergency department oina lakna ye sigi case di ko samna harbada akoina chronic mi je koina chahi amani painkiller ga charak pa hai tare ko ado chekhau patharak pa do ko chekhau patharak pa na maram moino suddenly moigi khorak pa yaw be chekhau na traga intestine koi duodenum part hai tare ko chekhau obisai duodenum obisai painkiller charak pa stress na jo orak pa ai ko stress or gastritis ko na tawraga ko dagi gastric ulcer gastritis tawraga ulcer ga pukta laiba yahoidana ko aduna maram moiraga perforate khorak pa su yawe aduga amana akoigi mahik amasu lai H pylori na ko sigi mahik sizu malai tardi manu ulcer thohalaga ko hajiki perforate hohanba dum yawe ba ado cd emergency case oirani haidi moise ayamana casualty da lakhal hai tare ko khanna naraga hekta cd khamangam dana naraga dum lae na hai tare my treatment se kamai do magi treatment se koina ahambada blood test ke kam yam tau thoni clinically hana yengani ko magi na ba mafam do yengani koina thajin ma pa da nari ra thajin gi na kan na nari ra kholi ra yengani ko adagi adugi matungda koina x-ray ma lokthokani buki x-ray lepaga erect abdomen x-ray na ko lokthokani adukanda koina kai haina uni da khoigi yetlom da hai tare nungshit x-ray do nungshit ugani nungshit na kai tholein horamni na akoina swallow tau ki banungsit to horamni manung da thola eba ko mapan da tholak pado adugi sigi x-ray da uba phangani ba sida koina x-ray da just x-ray da confirm tawe ai sidi haidi perforate tawre na ko intestine perforate tawre na sina diagnosis ki oirani adagi treatment sina perforate tawre have the koi emergency da operation tawrani koina laparotomy hai ko emergency exploratory laparotomy midline koi puki hek midline da hai tare dum sangna lelaga magi area of location of perforation do thigalani ko aduga dum phochen bi bai tar phochalani adu my treatment is your masi su ngasai gi reason se my gi cause factor se ulcer gumba lakpa de gi ko de gi sugumba su legi ulcer gumba painkiller okay H pylori gi sumba se adu doctor masi khoina di tabada yam common oina di si di tabadi phangjade dubu doctor gi case history da hai tare Manipur si yam common oina di na ba sugumba common fazana oi ado siso both male and female both male and female mostly akoina ubada di male dani hendi hele sum thengna bada hai tare ko hospital da thengna bada di male na di hele hai tare the H pylori gumba higher gati mai ge H pylori se khara common oina tajar khanda mai gi chaba yaba yada ba myam masule ado sigumba factor myam sina punjal laga oi gadu ramasi kamai mane H pylori na to khaina ma oi be ai ko adugi stress ulcer na ju ya khoini am stress isa da stress lobo aduna ju khoi chekhau da ulcer thohal lebo ko kona aduna chekhau pa thalaga aduna ju ho han ba yawe aduga amana khoi gi painkiller khara da ko chekhau da am sokhan ba yawo da khoina puk hanga ga painkiller ga cha salu ba lai da na ko adukan da su khoi
ꯑꯩꯈꯣꯏꯒꯤ ꯁꯤ ꯆꯈꯥꯎ ꯍꯣꯟꯕꯁꯦ ꯊꯣꯛꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯁꯤ ꯆꯈꯥꯎ ꯍꯣꯟꯕꯩꯁꯦ ꯗꯣꯛꯇꯔ ꯍꯧꯖꯤꯛꯀꯤ ꯍꯥꯏꯁꯦ ꯁꯔꯖꯔꯤ ꯈꯛꯇꯪꯅ ꯑꯗꯨꯝ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯦꯗꯤꯁꯤꯅꯦꯜꯂꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯗꯤ ꯌꯥꯕ꯭ꯔꯥ ꯍꯣꯕꯒꯤꯗꯤ ꯃꯦꯗꯤꯁꯤꯅꯦꯜ ꯇ꯭ꯔꯤꯠꯃꯦꯟꯗꯤ ꯂꯩꯔꯣꯏ ꯑꯣꯜꯋꯦꯁ ꯁꯔꯖꯔꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯑꯗꯨꯝ ꯗꯔꯀꯥꯔ ꯇꯥꯔꯅꯤ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏꯅ ꯑꯉꯥꯡꯗꯁꯨ ꯊꯦꯡꯅꯖꯕ ꯌꯥꯎꯏ ꯆꯈꯥꯎ ꯍꯣꯔꯦ ꯀꯥꯏꯅꯒ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯉꯥꯡꯗꯁꯨ ꯑꯗꯨꯝ ꯈꯔ ꯃꯥꯅ ꯆꯥꯔꯨꯕ ꯄꯣꯠꯂꯨꯕ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯁ꯭ꯄꯥꯏꯁꯤꯒꯤ ꯑꯣꯏꯕ ꯄꯣꯠ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝꯕꯒꯤ ꯂꯩ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯁꯤꯒꯨꯝꯕꯗꯁꯨ ꯑꯉꯥꯡꯗꯁꯨ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯆꯞ ꯃꯥꯟꯅꯗꯣꯏꯔꯥ ꯆꯞ ꯃꯥꯟꯅꯅꯤ ꯍꯣꯕꯨ ꯍꯣꯔꯗꯤꯀꯣ ꯑꯗꯨꯝ ꯃꯥꯏ ꯐꯣꯠꯆꯟꯗ꯭ꯔꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯥꯅ ꯃꯁꯥ ꯃꯇꯣꯝꯅ ꯑꯣꯏꯁꯜꯂꯛꯄ ꯑꯗꯨꯗꯤ ꯑꯣꯏꯁꯜꯂꯛꯑꯔꯣꯏ Okay. Masisu yamna adugumba complication yamde leba adumba laina amane haitare. Ado Dr. Sigi loshilakpagi sida haidi loshilakpa meaning aikoigi last oiba point amada ngasai doctor na panbigiba karam ba abdominal pain leragadi surgery darkar lebeno haibaseda gynecologist ki gyne gi matangda khara haibigiba gyne da base tawrakanda koigi ectopic pregnancy gumba leba adegi adumba matamda na pain se kamaina lai aduga maigi causes se kamain tawdeno doctor sigi matang so khathambi ectopic pregnancy gi hai taradine akoina suppose nupi ma khoi emergency da la ena khallaseba patient nupi ma la aduga magi naba se yet lomda ne na khallaseba ko adagi appendix ki mapane su khallaseba adude khoina si matam da khoi confuse chat kani ba ko hai doctor na haidi mai je ectopic pregnancy ra ectopic pregnancy na naira appendix na nari ra na confuse chat nai ba kai gino la nupi patient je nupi oi dar di ko presentation di appendix tong na ju present taw yae ba moise kai gino yet lom da nalam tardi oiram da su na ba ectopic pregnancy je kai gino tube tin nakana ni makta lai bani na ko but suppose ectopic pregnancy yet lom da oiren khalone magi position je appendix ka manai hai tar adu kan la khoina kai dawni have da khoina history thigat kani patient ji ko magi thagi lakpa karam kan da lakhige kham kano khoi pregnancy gi symptom gum lai ba khorpra khoina thigat kani the urine pregnancy test kai ka khoina tok thokani ko sumba positive lak tar at least khoina khangwa ngamni haidi ma ectopic pregnancy chingna ba ngamni ba positive lak tar ko sigi su same thing khoina ultrasound lok thokani ultrasound lok thok okanda magi ectopic pregnancy ra natraga appendicitis ra dum confirm tar kani si tasu adu si doctor si ji points sakatringai da ectopic is lere aduga sidaida ectopic ta nataba atopa gyne related se atopa kai cases su sumaina surgery darkar oibase lebege khoigi ovary nupi da hairaga ko nupi ovary leidana ko ovary sida cyst thaina khoigi pomthoga leibisu yawe ko cyst sina magi maton mari du da twist tawraga laisangraga leibu ko aduna so dum naba abdominal pain to halle haitare sizu makhalam adum oirani gyne cause ta haira gyne cause oi taragani hoziki ectopic pregnancy simane aduga ovarian cyst dum oirani aduga sidegi kitang chakhajarga ngasai gi stone lebiki matang sira changa kanda gallbladder stone gi matang amadi lakhre aduga amaga chi hawri se urinary tract urinary tract ki da leiba stones sigi matang ama chi hawre adu sigi matang sidana karamaina leidoino kai kidney gida leiba potsi oidore natra urinary bladder haidore masigi differentiation se kamaina thamdo akoina keno ma haijaning badi ko appendix na baga ectopic pregnancy na baga dagi sing mari da nung leibasiga same presentation oirak pe ai mapa je location haidare ko adu da koina history hangalak pada khangni haidare kai gino si ising mari gi nung leiba oitaradi magi amapan thokpada haidare ising mari chatpada saba khotpa adugumba yaurakani ko adagi pregnancy gi ectopic pregnancy hargana koina urine pregnancy test tawrani appendix ki na magi history khara masagi classical history khara leijarani ko sumaina tawraga koina history khar lokthoga o ma sigi se urinary gi stone gi mali du da confirm tarani ba adugi addition da mu urine gi urinary gi nung lebsi gi presentation je khenara kani khuna da urinary gi khoi ureteric colic hai khoina ko urinary ureter khoi gi mari sing mari da ko nung lebse thin beleng bai mong da narakani ba appendix na mu na ba kanna thin beleng mong tawroi hai tare ko sumaina khoi differentiate khara tawr kan history lorak pat ko sai haibda appendix ki pai bada na ba na do maina hai so hojiki urinary gi se de do maina feel taw godra pai bada su nani do mari thin beleng khat pagi masa do yam restless oigani urinary tract akhoi gi ureteric colic sidi ko hekta khangam da patient do law khong leiba ko naman bagi aduna presentation kitang khenai hai tare aduna history da zu adagi presentation da khoina khangba ngam me ma je karam makhal gi laina nari no do ko sigi zo dum ultrasound lok thoga khoina khang
khangba ngamni ma je urine khoi gi urinary tract ta nung lai ra se ko urinary tract sa nung lai ba hai se kidney da lai ba yai ureter da lai ba urinary bladder da su lai ba do thin beleng ba gi khuna si di khoi gi ureter mari du do ina lai na hai tar management ziri kamai dong management se ma gi different management lai ko khoi gi samna ba hojikan di endoscopic oina tawna re hai tar khoi drop in khoi gi makharom da gi dum camera ke ka thingzalaga ko khoina nung do thugai ba haitar nung do thugai ma ko pohelaga dum magi sing chatpada dum stand tam ma khoin pipe am hapaga dum chalhan gi so mainly hojikan di minimal access in tawna re haitar len bu ko pa tawna dre ba haidi endoscopy gum ba tawraga dum lokthok na ye bandai sai speedy recovery so speedy recovery gi yam nungai ji doctor sigi common oina loina tasan zer kanda nga sai gi hairiba abdominal pain gi magi makhan makhan ma hairiba myam se leirikati yam chunna presentation togadabani haiba to ba thambirani aduna doctor na general oina tasala kanda miyam da kari kari message si kamai na bibining adum message pinning ba se yum da yam kuina haidi presentation kari guma na re na haidara di ko khudak ta dum doctor da chapion haijani kai gi no da tuna ta hoba sina akhoi da kona complications to prevent tawre ko adagi khudak ta dum patient to ga kona ke haini complication nam de avoid tawen hai tare complication du amuk thengna present or complication ga lak ta di adu ne hena patient da khoi gi hospitals ti yam hali ko dei khoi pipe drain ha pa khot pa complication lairamni na ko hospital stay yamaga recovery rate thenghan bai tare ko si mam je problem lak panina ngalli gai doctor da chat piraga ko thuna do operation kai ka to thoni hen hai tar ai jani yam nungai je ngasi doctor Amataleima na akhoi gi leimena akhoi gi si da studio se lengbira aga maru oina puknai haira kanda surgical surgery darkar oiramba adumba case ti hekta oiramba adubu akoina di laithu oleramba adubu ngasi gi khanari ba sina hairiba mafam area sida narpa matam da tangai phatana doctor da yam thuna maksa pi daga di complication handa hangani aduga mi gi akoi gi noma gi akoi gi leiriba punsi mehing da su hena nungai ni haiba adumba ma tapiramba gi tamang ta yam nungai sei ngasi gi namakta di SKTV ki Hakshel plus matang asida losinjari meeting tabi punam pu amkana kurumjari